campaign for just and fair delimitation ZFT na mathang tha August 6 phawbagi manungda Manipur lengakna census tawdringai mamangda NRC tawgadabani haiba thajaba lauthokpiyu karigumba lauthoktrabadi mathang numit August 3 tagi khongjang changsalagani haina ikhoigi ZFT na wafom asi thamlakpani swai matang sida ikhoigi NRC tawdringai da census hana tawbiyu haiba sigi matang sida ikhoigi government na lawba yaba role se kari leibage haiba wafom dunya zakari thamini Masi akwai chomi akwai ge lamnam sida lairiba akwai ge population gi adugumba keno se masi imbalance haiba tare masi akwai haukheba matam kya dagi masi gi achoba issue ama leire akwai demographic oiba akwai cross border ko demographic oiba invasion haigatra adumbagi situation se akwai manipur laiti habadi yararoi mafam sam parts khara da masi am paksana leibagi pau masi pasana leire haba tare ko ana masi sida koina khoi gi lamdam sida leiriba khoi gi keno se masi mapan gi hai tare ko khoi gi lamsi gi asengba bona fide citizen nataba mapan degi adugomba influx tawriba adugomba illegal loiba migrant singse masi hana akwai NRC gumba manatragana NRC dagi henna akwai lamdam chiga Manipur ga hen sanagadaba shakti leiba dugumba akwai legislation nama akwai purakanda maduna akwai lamdam chida leiriba dugumba influx of migrants se masi hana fazana detect tawraba matungda lamdam chida census tawba natragadi tawgadoriba census sida dugumba hanana already influx tawraga leiraba illegal migrants sing se masi akwai manipulate tawkhiba yabagi madu yaushan khiba yabagi apprehension lei haiba adugi wafamda hojiki kari hojiki organization maming do just and fair delimitation just and fair delimitation ko si hariba organization sina tawriba demand si ki concept sida si vision sida si wafam sida tawba ni haina admaina fil tawi sigi wafam city akhoi kanogi maikai dagi su akhoi pangan singi maikai dagi haiba tare masi we hanana already sigi wafam je khoi su hanjan sigi wafam je khoi government ta su memorandum pi dana khangan bal leire adagi akhoi press media gi through su khangan bal leire aduga hauji ki hariba sumaina hariba situation si lakpa taraga di same akhoi maikai dagi su akhoi tamduda tawpham thokpa agitation movement chapchana tawnanabagi thorang akhoi su tawgani aba wafamse dum thamjage aduga akhoi mayam khusamnaraga madugi agitation movement tawminabada su akhoi lawpham thokpa daita matamdo lawgani aba wafamsu thamjage aduga akhoi ge sirai delimitation lakaduri base masi hawjiki census tui matungda lakaduri meba census da base toroga aranba census da akhoi ge aranba census tu lakrati NRC gumba natra NRC ga manaba dugumba ainama thamakanda ekama thamakanda maduna akhoi illegal migrants influx of illegal migrants fazana detect to hodragati census se yausang khrani census to the yompam warakanda delimitation to wataragati fair oiba delimitation nama la aroi aduna akhoi proportionate representation da akhoi magi leigedaba mihut chingdo mangnarakadori miko suppose tampakta hana nifu lerakta yai kanagumba particular area kharada hana mokoi yelerabi wasit masing do district kharada ko Chanpur da sit masing hengalak yai Tangpopi de hengalak yai sumai tawna akhoi sejida maduna maram oirakanda achauba amuka political kenoma akhoi turmoil lamako adagi akhoi merta social turmoil lama amuk arise torpa yabagi kibale aduta nataba Manipur sida injustice mayamam kaksum leirati loiba naidana mut akhoi loisanba naidana akhoi adum thengnagadaba violence ki conflict ama makha tana leiba yaebako ana maram oirakanda sigi demand se yamna genuine hoi aduga haikoi su delimitation dri haujik leiriba Manipur gi seat humpu gi constituency singsigi magi structure se 1972 da same banebako sigi 1972 da same ke delimitation gi structure se masi yamna fair oiteba akhoi ye pangan khunai da masi totally discriminate tawebako